Hello everyone, mayam ngasi idi kainos ngai khangam chatuni ba nan lokot pa chalo do dogi hoji cheke tori do hoji mayam intro di jang ko mapan dum tori jum da to nang tre do hoji gari la do mayam chalani se ban dum mo jam sang ni namja roi ko mayam jam sang ni namja roi ngasi video je ko do mayam sum ding ina si mayam matem tek dum namak ke ko chalo re hoji mayam hoji chat pe ngai ne re mayam chapam dum u lagi ko Musan is just the beginning. Today, we're excited to introduce two powerful new ways. Thorom Notion ke sina Gwali lambi lakpai ni si na akhoi Badapur rondagi Gwali lambi lakpai semu gastola tarani gastola tar mu pen ko trom tar ko trom dore hoje ko trom me challe police station la le sina me ko chamina ba setelah ayam goreng mafam nyam fazai setelah ayam naik je ko maning da zo gari lai ya gari ani lai ya social le yaudor hoji haijal le yorni sei dingale re dum bibi gaw dunia hoji bibi gaw haijal le Malam jum le nam dukan am thangi ba kana jum ji kana do ale yo challe yam yo finally guys finally kya ni chang 30 minute mujang modra 30 minute mujang modra adi ai ne doi chance ni ngasi di Wang ini mah kan ini kumpul demai tu. di kumdar ni yo challe ma'am finally tau khare ni gari ba chen mani na un thai da ai chen ni dra गाड़ी खाना पे होता है ये तो बड़े तो जाने दे yo re ma'am gari mari sura ba gari mari sura lo yo ra kre ama ani ahum mari ni ko gari Sina hani Sina kan ko ko hani ya जरा इधर तो मैंने ना हम मनी याद है ada lai ya koi lagmi na missing do kok sa he Dah ada pojok ini. आसियाना पूछना देखो Apa aja tu aja. oh siang berat kamu oke aku tu pot jauh ni aku tu pot jauh kan ya challe ya
cha thân là gì thì mà đấy em hꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯐꯝꯅ ꯋꯥꯔꯛꯇꯅ ꯊꯣꯛꯂꯛꯑꯦ ꯃꯄꯥꯟꯗ ꯂꯦꯞꯄꯤ ꯒꯥꯔꯤ ꯃꯅꯥꯛꯇ ꯂꯦꯞ ꯁꯣꯝꯗ ꯉꯥꯡꯅꯈꯔꯦ ꯑꯁꯣꯝ ꯒꯥꯔꯤ ꯃꯅꯥꯛꯇ ꯂꯦꯞꯄꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯉꯥꯡꯅꯩꯗꯣ ꯇꯥꯗ꯭ꯔꯣ ꯇꯥꯗ꯭ꯔꯣ ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏꯅꯤꯁꯦ ꯎꯄꯥꯏ ꯂꯩꯇꯗꯅ ꯑꯩꯈꯣꯏꯁꯦ ꯂꯦꯞꯄ ꯂꯩꯔꯦꯍꯦ ꯅꯨꯡꯁꯥ ꯑꯥꯎꯠꯐꯤꯠꯀꯗꯤ ꯃꯩ ꯇꯥꯔꯦ ꯁꯤꯁ ꯋꯥꯔꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜꯁꯤꯅ ꯂꯩꯕꯅꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜꯁꯤꯅ ꯅꯩꯌꯦꯗ ꯅꯠꯇ꯭ꯔꯥ ꯀꯩꯗꯧꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯉꯥꯏꯅ ꯂꯩꯔꯦ ꯑꯩꯈꯣꯏ ꯕꯟꯗ꯭ꯔꯥ ꯉꯥꯏꯔꯦ ꯑꯩꯈꯣꯏ ꯕꯟꯗ꯭ꯔꯥ ꯉꯥꯏꯔꯤ ꯎꯄꯥꯏ ꯂꯩꯇꯦ ꯇꯜꯂꯦ ꯁꯨꯝ ꯐꯝꯖꯜꯂꯒ ꯈꯣꯡ ꯁꯖꯤꯡ ꯉꯧꯖꯜꯂꯦ 일단은 아이스밴드 어디니 게임 끝나가네. ꯆꯥꯛ ꯊꯥꯅꯈ꯭ꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯕꯩ ꯃꯇꯝ ꯆꯥꯛ ꯆꯥꯕꯩ ꯃꯇꯝ ꯌꯧꯁꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯛ ꯆꯥꯕꯁꯤꯗꯤ ꯌꯥꯝ ꯁꯥꯡꯅ ꯚꯤꯗꯤꯑꯣ ꯅꯝꯃꯔꯣꯏ ꯈꯤꯇꯪ ꯃꯇꯦꯛ ꯑꯃ ꯅꯝꯃꯛꯀꯦ ꯆꯥꯛ ꯆꯥꯕꯁꯤꯗꯤ ꯃꯤ ꯇꯤꯟꯕ ꯈꯣꯠꯄꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯅꯝꯃꯛꯀꯦ ꯃꯌꯥꯝ ꯃꯇꯦꯛ ꯍꯧꯖꯤꯛ ꯃꯌꯥꯝ ꯏꯟꯖꯥꯡ ꯌꯦꯟꯕ ꯂꯣꯏꯁꯜꯂꯦ ꯍꯥꯏꯐꯦꯠ ꯂꯣꯏꯕ ꯆꯞ ꯃꯥꯟꯅꯔꯦ ꯆꯥꯕꯩ ꯂꯣꯏ ꯂꯥꯛꯅꯔꯦ ꯃꯤ ꯄꯨꯝꯅꯃꯛ ꯁꯨꯔꯦ ꯍꯧꯖꯤꯛ ꯆꯥꯔꯅꯤ ꯃꯌꯥꯝ ꯆꯥꯕꯁꯤꯗꯤ ꯌꯥꯝ ꯎꯠꯂꯔꯣꯏꯒꯦ ꯃꯇꯦꯛ ꯑꯗꯨꯝ ꯎꯠꯂꯛꯀꯦ ꯆꯥꯕꯁꯤꯗꯤ ꯄꯨꯔꯥ ꯐꯨꯜ ꯎꯠꯂꯔꯣꯏꯒꯦ ꯐꯝꯃꯦ ꯁꯦ ꯂꯩꯔꯦ ꯑꯩꯈꯣꯏ ꯁꯣꯟꯒꯤ ꯂꯥꯛꯄ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯦ ꯁꯤꯅ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯂꯩ ꯆꯥꯕ ꯂꯣꯏꯔꯦ ꯆꯥꯕꯗꯨ ꯌꯥꯝ ꯎꯠꯆꯗ꯭ꯔꯦ ꯁꯨꯝ ꯃꯇꯦꯛ ꯈꯔꯗꯤ ꯀꯥꯞꯈꯤꯕꯅꯦꯕ ꯑꯗꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯑꯩꯈꯣই ꯂꯦꯞꯄꯤ ꯍꯧꯖꯤꯛ ꯃꯤ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤ ꯑꯩꯈꯣই ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯆꯥꯛ ꯆꯥꯅꯈꯤꯅꯤ ꯑꯗꯣ ꯃꯣꯏ ꯆꯥꯅ ꯂꯣꯏꯔꯒ ꯑꯗꯨꯝ ꯍꯜꯂꯅꯤꯀꯣ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯆꯥꯛ ꯆꯥꯅ ꯂꯣꯏꯔꯒ ꯁꯤꯅꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗꯤ ꯌꯥꯝ ꯁꯥꯡꯖꯗ꯭ꯔꯦꯀꯣ ꯑꯩꯈꯣই ꯊꯣꯡꯒꯥꯟꯗ ꯂꯦꯞꯄꯤ ꯍꯧꯖꯤꯛ ꯃꯤ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤ Bye guys. ꯂꯣꯏꯗꯣꯔꯦ ꯚꯤꯗꯤꯑꯣ ꯂꯣꯏꯗꯣꯔꯦ Bye guys. ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯍꯜꯂꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯄꯣꯠ ꯈꯔ ꯍꯣꯟꯖꯟꯕ ꯋꯥꯠꯂꯝꯗꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯔ ꯍꯣꯟꯖꯟꯒꯦ ꯇꯧꯔꯤ ꯁꯤ ꯂꯣꯏꯔꯒ ꯍꯜꯂꯅꯤ ꯑꯣꯀꯦ ꯃꯌꯥꯝ ꯍꯜꯂꯝꯗꯥꯏꯗ ꯑꯃꯨꯛ ꯀꯥꯞꯄꯛꯑꯒꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯖꯗ꯭ꯔꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯜꯂꯅꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯃꯌꯥꯝ ꯀꯩꯅꯣ ꯃꯊꯪ ꯀꯩꯀꯩ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯃꯊꯪ ꯀꯩꯀꯩ ꯀꯔꯝꯕ ꯇꯥꯏꯞꯀꯤ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯎꯅꯣꯗꯣ ꯑꯗꯨꯝ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯂꯥꯞꯅ ꯂꯩꯕ ꯃꯥꯗ ꯎꯕ ꯐꯪꯗ ꯃꯥꯗꯤ ꯈꯧꯔꯥꯡꯅ ꯉꯥꯏꯖꯕ